Video asina leiriba, Yangliba Mayamda Entertainment Oina Semjabani. Video asida atamna na Mayamda Singnaba, Karimnaba Lejade. Amadi, Political Kayadasu atamna Nangang Bisakpi Taujabanate. Masida Oiriba, Toriba, Ngangliba Kayasi Writer Majiwakani. Writer Haise Kanagi, Emungda Changaga, Hangaga, Ebanate. Writer Haibasidi Karino Kangdaba, Amada Semjabani. Kanagi Punsida Panabasuyai. Kanagi Punsi Rolsu Manabasuyai. Awabagi Wakanchab Manabalambi Singni. Ang kontrabay magiray pag sila'y abay ray siya sing naninhan na nasundok na bahot na riba ni apumba na panggal ni panggali. Kailan siya? Huye! Tao nang taloy koi bro. Aish, nusida wahanga. Mitura kangda bama koi. Kani watano na dite. Sundro. Na te rangi wando te rangi taloy na tara di nang mo bokle sarani. Ema, nang na di khalise nunggu nusina di koina resi. Nupa su nupi su. Nate. Ikuna sida ahing tin naidana nupi koi ni pol ama paraga wai sanara. Mahak se aigi nupi ni aigi jiye ni. Makoiga aiga wai sanara. Unare aigi jiye oide. Nusina bada mase kanang kangde. Kangapa matamdane. Aikogi punsi luri base. Adudi puksel lepte alugi mathen sing thak nai daba. Siluba ning sing mai gai khang daba ni tawise. Mai gai amadong sit haidoni. Ha, nupi ese nupi makalam. Makoi mapuning amadi laiba nusi base. Kia tauna hona bada mang de punsi si. Akoi daga nungsirubaga yaba nati habidi makoi daga nungsirubaga yaba nati nungsibabu hen khaba nang adum sire ko makoina tawraktoisa thajanabagi wa kya saraklani somda ikoina nungsiribani amadi mabu kaida kari shoki dagi haina tawgadaba thaba kya tawdana senari hanguri masida makoina kaidawi khangba kai tawdi aikoidana ama hairam laga tawgana ama tawrani Haibadi. makoise chinyam thi phone pairiba matamdadi yamna nungai phone hek thamgibaga kaidawi haibadu aikoi khangde mahakna lona ai khangana koiriba misak tuga amuk phone tawraga wari sanarani lona su unarani koibaga chatlani aiga koiba chatpaga arunba nupaduga koiba chatpaduga khenare aiga wari sanabada arunba nupaduga wari sanabada khenaba aiga wari sanaragana he adu tawunu adu fatte matung tangnu nasangam dabara kari tawri arunba nupaduga wari sanabadana nungsi wari sanabagi namada marumda oiribase video calling khara adu khara fajana hairiba asigi oiriba ai ma loina khenabaduda lukre arunba nupada aduga mapunsido karino khangdana nungsibagi amadi nungsibada asi thajaba phawalaga masadu jinnadana bithogure kona thangda nungsibase arunbada thamibase tawsinnaba oiramne aigi wari arunba nupadugi liga wari wakhalo kaya khenarambadagi ikaire thawai sore Aduni ta asing ba nungsiba tarai mangke hadan. Nupi wakan tendi kayagi punsida. o adune aigi nungsibagi lambisida thengarise aigonasu mahakna phajana sit minamne tawre lona su wari sanam lona gu unare maga masida aina noma thengare hangi asu kanagano wari sarigo mana harako ima baba da rajese mama aduwada hai masida ai tumage hairam laga arun nupadu am wari sanam thabak tawge haina hairam laga wari sanam kiba aina nusiba mina ko yai thamo haina haiba masidani nupa aikoina sekiyalama mangbada nupi makoida yamna tongjai hai Makoi jadi aku nak ya lauri base. Makoi ki lambi
ꯊꯤꯡꯕꯤꯔꯦ ꯐ꯭ꯔꯤ ꯊꯥꯗꯣꯛꯇꯦ ꯋꯥꯈꯜ ꯂꯥꯟꯅ ꯍꯦꯛꯇ ꯎꯕꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯎꯕꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯕ ꯃꯇꯝꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯅꯤ ꯑꯗꯨꯅꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯕ ꯃꯇꯝꯗ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯍꯦꯟꯃꯜꯂꯦ ꯁꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯃꯥꯁꯨ ꯑꯍꯦꯟꯕ ꯄꯥꯝꯂꯕꯅꯤꯅ ꯂꯣꯟꯅ ꯂꯣꯟꯅ ꯍꯨꯔꯥꯜꯂꯣꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯀꯌꯥꯁꯦ ꯃꯁꯤꯗꯕꯨ ꯑꯩꯅ ꯏꯇꯨꯔ ꯃꯤꯇꯨꯔ ꯍꯥꯏꯕꯗ ꯀꯔꯤ ꯂꯥꯟꯕꯤ ꯑꯗꯨꯗꯤ ꯇꯣꯛꯅꯔꯣꯗꯅ ꯍꯣꯏ ꯑꯗꯨꯃꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯍꯥꯏꯈꯤꯗꯣꯏꯅꯤ ꯌꯥꯗ꯭ꯔꯒꯅ ꯌꯥꯗ꯭ꯔꯦꯗꯅ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯕ ꯉꯝꯅꯔꯦ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯅ ꯑꯩ ꯋꯥꯔꯤꯁꯦ ꯍꯥꯏꯖꯅꯤ ꯅꯨꯄꯤ ꯍꯥꯏꯁꯦ ꯅꯨꯄꯤꯁꯤꯅꯤ ꯑꯆꯦꯠꯄ ꯋꯥ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯈꯣꯏꯗ ꯑꯗꯨꯅ ꯑꯩ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯂꯣꯏꯔꯦ ꯅꯪꯗꯤ ꯋꯥꯔꯝꯅꯤꯕꯣ ꯅꯪꯅ ꯑꯩ ꯑꯣꯏꯔꯀꯥꯟꯗ ꯈꯪꯗꯣꯏꯅꯦ ꯀꯂꯛꯄꯨ ꯄꯦꯜꯂꯤꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯍꯥꯠꯂꯤꯕ ꯀꯌꯥꯁꯦ ꯃꯣꯏ ꯐꯠꯇꯦꯕ ꯀꯥꯟꯅꯗꯦ ꯅꯣꯏꯒꯤ ꯋꯥꯁꯦ ꯗꯁꯕꯤꯟꯗ ꯍꯥꯞꯂꯁꯤ ꯑꯗꯣ ꯇꯟ ꯆꯥꯔꯨꯁꯦ ꯅꯪ ꯄꯩꯁా ꯄꯤꯔꯛꯑꯣ ꯑꯩ ꯂꯩꯕꯤꯒꯦ ꯕꯣꯜ ꯌꯥꯏꯌꯦ ꯄꯩꯁꯥꯗꯤ ꯌꯥꯎꯗꯦ